Lakshmi by Assam. Welcome back to my channel. Ek hobo lapire emngai. Hi everyone, welcome back to my channel. Okay. Lakshmi by Assam. Live hek thawaga message lapire emngai. Okay, मैम से थोक बिरों नोंग निनी ले पुरे लाइव शो. Okay. थोई लो तुम बम सक्सार बदा सक्सारे प्रेम कांत नौरेम हौरसे ओके हौरसे मी खजितंग थोरक ngai bane natragadi horen question ji hanjin yam repeat torok pa dare aduna ngakta ngai bane yam kuin nga horani nौरेम sura. Okay. Yengba manoranjan egi comment kan bi kre manoranjan comment ujik la isina ahan bani amko thabiro tompok la strom horse tamo okay horse yai phabo kuman kai enjang char ge memba ai ngasi di kopi sak sare neta lai kuman ko toy lo tongom kari mathel sage okay kopi sak jare. Okay. Khong si fajan famung ngamdaba aduna ne an accident to gibagi kari mathen chage kaka. Okay. Kopi sak jare Roman Nepram Surju Kumar Singh, welcome back to my channel. I'm coming. Okay. Ai ngai jaram mi bani sam ke yata lai comment mayam basse kai lam dagi no ai herok dagi ne ai sound fajan ta ban natro. Okay, Victory kintabam sa kai nyang sarge kopi sak sare tai. Okay, thank you Ronel ne from tai kaka. Okay, from Kantanauram tai. Okay. Okay. Kugi yek salai gi matang da adagi kugi Kangleipak Kaubabu Manipur korokpagi maram da ga si ai topagi channel KHANGMINASI khoi channel haina ama hangjabado nahan ina hajabado aduda sum takak naina sandok chanaba wari oina haidare wari oina pathokpagi ama sum thamjabane tom topic sigi sambappu kitang habiro. Okay, hajarke kamena mani to paige toy loi tongom isana pa ani tumkhre saksar tumkhre sanu mangang. Hello kaka. Okay, hello salai taret ki firan background oi besing asina han bro ka. Okay, mane blog ki oina de khara thamgrabane ko aduga live ki oina de ngasina han bane sum ai leijarobane ani thongna leijabane macha maga sobonga leibane sum pamjabagi hatare ko maside sindisum aigi studio oi kare oi macha ma sum sem na mo tabi adu kan sum background su thamna baina sum aduga live thab ayam sing sigi background su thammagen sum khanjaba tare. Okay, Kangembam Vicky Singh hai kaka. Okay, hai. Okay, aduna
ꯑꯍꯥꯟꯕꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯑꯩꯒꯤ ꯑꯇꯣꯞꯄ ꯆꯦꯅꯦꯜ ꯑꯃ ꯃꯌꯥꯝꯅ ꯊꯝꯕꯤꯔꯛꯏꯕ ꯇꯣꯄꯤꯛꯁꯤꯡꯁꯤꯗ ꯆꯦꯅꯦꯜ ꯑꯃꯁꯤꯗ ꯂꯣꯏꯅꯃꯛ ꯁꯟꯗꯣꯛꯄ ꯉꯝꯗꯕ ꯑꯗꯨꯅ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯂꯥꯏꯅꯤꯡ ꯑꯃꯗꯤ ꯀꯧꯔꯤꯌꯥ ꯂꯥꯏꯅꯤꯡ ꯑꯅꯤ ꯊꯣꯛꯅ ꯂꯩꯔꯤꯕꯁꯤꯒꯤ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯌꯥꯝ ꯈꯤꯇꯪ ꯅꯩꯅꯗꯕ ꯌꯥꯗꯕ ꯑꯃ ꯂꯩꯕꯅ ꯅꯩꯅꯔꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯑꯇꯣꯞꯄ ꯆꯦꯅꯦꯜꯁꯤꯗꯁꯨ ꯋꯥꯔꯤ ꯑꯣꯏꯅ ꯁꯨꯝ ꯃꯌꯥꯝꯁꯨ ꯈꯪꯍꯟꯒꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯈꯪꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤꯗꯁꯨ ꯑꯩ ꯈꯔ ꯈꯨꯗꯣꯜ ꯇꯝꯕ ꯍꯧꯖꯔꯕꯅꯦ ꯃꯄꯨꯡ ꯑꯣꯏꯅ ꯅꯍꯥꯟ ꯑꯍꯥꯟꯕ ꯑꯦꯄꯤꯁꯣꯗ ꯑꯃ ꯊꯝꯕꯅꯦ ꯑꯗꯨꯒ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤ ꯑꯃꯨꯛ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯊꯥꯕ ꯅꯪꯗꯕ ꯑꯗꯨꯒ ꯁꯨꯝ ꯍꯌꯦꯡꯗꯤ ꯉꯝꯅꯕꯗꯤ ꯍꯣꯠꯅꯔꯅꯤ ꯄꯔꯤꯡ ꯅꯥꯏꯅ ꯋꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛ ꯀꯧꯈꯤꯕꯒꯤ ꯃꯔꯝ ꯑꯩꯈꯣꯏ ꯁꯨꯝ ꯈꯪꯗꯕ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔ ꯀꯧꯔꯛꯄꯒꯤ ꯃꯔꯝ ꯑꯗꯒꯤ ꯁꯅꯥ ꯂꯩꯄꯥꯛ ꯀꯧꯔꯝꯕꯒꯤ ꯀꯔꯝꯕ ꯃꯇꯝꯗ ꯀꯧꯈꯤꯕ ꯀꯥꯏꯁꯤꯡꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯦꯛ ꯁꯂꯥꯏꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯃꯄꯨꯡ ꯑꯣꯏꯅ ꯈꯔ ꯈꯪꯗꯕ ꯌꯥꯗꯕ ꯈꯔ ꯂꯩꯔꯤꯁꯤꯡꯁꯤ ꯈꯪꯃꯤꯟꯅꯁꯦ ꯍꯥꯏꯕꯒꯤ ꯁꯨꯝ ꯆꯦꯅꯦꯜ ꯑꯅꯤ ꯊꯣꯛꯅ ꯑꯩ ꯊꯝꯖꯔꯕꯅꯤꯀꯣ ꯁꯤꯗꯁꯨ ꯃꯌꯥꯝ ꯁꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯂꯤꯇꯥꯟ KHANGMINASIꯒ ꯑꯩꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯄꯛꯅꯕ ꯅꯨꯃꯤꯠꯁꯨ ꯌꯦꯡꯕ ꯌꯥꯔꯦ ꯔꯥꯁꯤ ꯌꯦꯡꯕ ꯌꯥꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯥꯏ ꯇꯥꯕ ꯑꯗꯨꯁꯤꯡꯗꯨ ꯁꯨꯝ ꯁꯤ ꯀꯃꯟ ꯑꯣꯏꯅ ꯁꯤꯒꯨꯝꯕ ꯈꯔꯁꯨ ꯌꯦꯡꯉꯀꯥꯟꯁꯤꯗ ꯈꯔ ꯆꯥꯟꯅꯕꯅ ꯍꯦꯟꯕꯁꯤꯡ ꯂꯩ ꯃꯄꯨꯡ ꯑꯣꯏꯅ ꯅꯨꯃꯤꯠ ꯆꯥꯟꯅꯕꯗꯨꯗꯤ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯔꯦꯀꯣ ꯅꯨꯃꯤꯠꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯅꯨꯃꯤꯠ ꯆꯥꯟꯅꯕꯁꯦ ꯅꯨꯃꯤꯠ ꯆꯥꯟꯅꯗꯕꯗꯒꯤ ꯁꯨꯝ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄ ꯗꯁꯥ ꯅꯣꯡꯐꯝ ꯂꯩꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯕꯅꯤ ꯑꯗꯨꯅ ꯅꯨꯃꯤꯠ ꯆꯥꯟꯅꯕꯁꯤꯒꯤꯗꯤ ꯑꯩꯅ ꯃꯃꯥꯡꯗ ꯊꯝꯈꯤꯕ ꯆꯐꯨ ꯋꯥꯟ ꯈꯥꯕꯩ ꯆꯦꯒꯞ ꯑꯩꯅ ꯊꯝꯈꯤꯕꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯡꯗꯣ ꯀꯨꯞꯅ ꯁꯨꯝ ꯌꯦꯡꯕꯤꯔꯀꯥꯟꯗ ꯁꯨꯝ ꯅꯩꯅꯕꯤꯔꯣ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦꯀꯣ ꯑꯗꯨꯒ ꯑꯣꯟ ꯕꯤꯗꯦꯁ ꯒꯦꯃꯤꯡ ꯑꯣꯃꯦꯁ ꯑꯣꯀꯦ ꯍꯥꯏ ꯕ꯭ꯔꯣ ꯆꯥꯛꯁꯤꯡ ꯆꯥꯔꯕꯣ ꯆꯥꯔꯦ ꯔꯣꯃꯦꯟ ꯅꯦꯄ꯭ꯔꯣꯝ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯍꯥꯏꯕꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯩꯁꯨ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗꯕ꯭ꯔꯥ ꯈꯨꯎꯗ ꯈꯤꯇꯪ ꯁꯣꯛꯑꯦ ꯈꯨꯎꯗ ꯈꯤꯇꯪ ꯁꯣꯛꯄꯅꯦ ꯑꯗꯨꯒ ꯁꯨꯝ ꯑꯩꯉꯣꯟꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯅ ꯊꯩꯗꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛ ꯅꯥꯀꯟꯗ ꯀꯣꯏꯂꯥ ꯅꯥꯀꯟꯗ ꯁꯨꯝ ꯑꯩ ꯑꯣꯏꯅ ꯇꯨꯁꯤꯟꯖꯔꯕ ꯊꯩꯗꯣꯛꯑꯝꯗ꯭ꯔꯒꯗꯤ ꯁꯨꯝ ꯌꯥꯝ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯌꯥꯕ ꯑꯃꯁꯨ ꯑꯣꯏꯕ ꯌꯥꯅꯤ ꯑꯗꯨꯃꯥꯏꯅ ꯂꯩ ꯈꯣꯡꯉꯥꯎ ꯈꯔ ꯁꯦꯒꯥꯏꯔꯦ ꯑꯩꯅ ꯁꯤꯜꯂꯛꯄ ꯀꯩꯅꯣꯗꯣ ꯄꯦꯟꯗꯨꯃ ꯑꯗꯨꯒ ꯈꯨꯎꯁꯤꯃ ꯈꯔ ꯁꯣꯛꯑꯦ ꯍꯧꯖꯤꯛꯐꯥꯎ ꯁꯨꯝ ꯐꯝꯕ ꯈꯣꯠꯄ ꯈꯔꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯣꯀꯦ ꯁꯟꯖꯣꯏ ꯁꯣꯔꯥꯝ ꯅꯨꯄꯥ ꯅꯨꯄꯤ ꯀꯃꯥꯏꯅ ꯄꯛꯅꯕ ꯌꯦꯡꯗꯣꯏꯅꯣ ꯑꯣꯀꯦ ꯍꯥꯏꯖꯔꯛꯀꯦ ꯀꯪꯂꯩꯃꯝ ꯕꯤꯀꯤ ꯁꯤꯡ ꯁꯦꯇꯔꯗꯦꯒ ꯊꯔꯁꯗꯦꯒ ꯆꯥꯟꯅꯕ꯭ꯔꯣ ꯅꯨꯄꯥꯒꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯌꯥꯏꯐꯕ ꯈꯨꯃꯟ ꯀꯩꯅꯥ ꯃꯁꯦꯟ ꯇꯥꯕꯁꯦ ꯐꯠꯇꯕ꯭ꯔꯥ ꯔꯥꯁꯤ ꯃꯥꯟꯅꯕ ꯌꯥꯝ ꯐꯩ ꯈꯣꯡꯗꯥꯔꯛꯄꯗ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯔꯝꯕ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯏꯕꯤꯝꯕ ꯂꯥꯏꯔꯤꯛꯁꯤꯡꯗ ꯁꯨꯝ ꯑꯩꯈꯣꯏꯅ ꯅꯩꯅꯖꯔꯀꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯀꯩꯅꯥ ꯑꯣꯏꯒꯗꯧꯔꯤꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗ ꯌꯦꯡꯉꯁꯨ ꯌꯥꯔꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯁꯤꯗ ꯄꯛꯅꯕ ꯅꯨꯃꯤꯠ ꯄꯛꯅꯕꯁꯤ ꯀꯔꯝꯅ ꯄꯛꯅꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯐꯨ ꯋꯥꯟ ꯈꯥꯕꯩ ꯆꯦꯒꯞ ꯍꯥꯏꯅ ꯊꯤꯕ ꯃꯇꯝꯁꯤꯗ ꯏꯋꯥꯟ ꯇꯥꯕꯒ ꯆꯦꯒꯞ ꯇꯥꯕꯒ ꯑꯅꯤꯁꯤꯗ ꯌꯦꯡꯉꯅꯤ ꯅꯨꯄꯥꯗꯗꯤ ꯆꯐꯨꯁꯨ ꯑꯗꯨꯝ ꯂꯩꯖꯔꯒꯅꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇꯤ ꯌꯦꯡꯕ ꯑꯗꯨꯝ ꯂꯩꯖꯔꯦ ꯗꯦꯟ ꯑꯗꯨꯒ ꯑꯗꯨꯝꯕ ꯂꯩꯔꯒ ꯇꯥꯔꯒꯁꯨ ꯔꯥꯁꯤꯗꯨꯁꯨ ꯔꯥꯁꯤ ꯄꯛꯅꯕꯁꯤꯁꯨ ꯌꯥꯝ ꯌꯦꯡꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦꯀꯣ ꯑꯣꯀꯦ ꯑꯗꯨꯒ ꯅꯨꯄꯥꯒꯤ ꯁꯦꯇꯔꯗꯦ ꯕꯤꯀꯤꯒꯤꯗꯣ ꯉꯁꯥꯏꯒꯤꯗꯣ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯕꯤꯀꯤꯒꯤ ꯀꯃꯦꯟ ꯁꯦꯇꯔꯗꯦ ꯊꯔꯁꯗꯦ ꯑꯗꯨꯗ ꯅꯨꯄꯥꯒꯤ ꯁꯦꯇꯔꯗꯦ ꯐꯩ ꯄꯛꯅꯩ ꯆꯐꯨ ꯋꯥꯟ ꯇꯥꯏ ꯅꯨꯄꯤꯒꯤ ꯊꯔꯁꯗꯦ ꯑꯣꯀꯦ ꯅꯤꯡ ꯕꯦꯝꯆꯥ ꯅꯨꯄꯥꯅ ꯐ꯭ꯔꯥꯏꯗꯦ ꯅꯨꯄꯤꯅ ꯊꯔꯁꯗꯦ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯑꯣꯀꯦ ꯅꯨꯄꯥꯅ ꯐ꯭ꯔꯥꯏꯗꯦ ꯅꯨꯄꯤꯅ ꯊꯔꯁꯗꯦꯁꯦ ꯔꯥꯁꯤꯗꯨ ꯄꯛꯅꯗ꯭ꯔꯒꯗꯤ ꯈꯤꯇꯪ ꯆꯥꯟꯅꯕ ꯋꯥꯠꯂꯦ ꯄꯛꯅꯔꯒꯗꯤ ꯑꯐꯕ ꯁꯨꯝ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯊꯝꯖꯒꯦ ꯅꯪ ꯀꯩꯅꯣ ꯀꯩꯅꯣ ꯇꯧꯔꯣ ꯊꯥꯗꯣꯏ ꯑꯗꯨꯝ ꯀꯨꯝꯊꯔꯁꯨ ꯑꯗꯨ ꯇꯨꯜꯂꯨꯔ ꯃꯣꯔꯥꯗꯣ ꯄꯥꯏꯔꯣ ꯀꯀꯥ ꯑꯣꯀꯦ ꯅꯨꯄꯥ ꯃꯟꯗꯦ ꯅꯨꯄꯤ ꯐ꯭ꯔꯥꯏꯗꯦ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯗꯅꯦꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯃꯗꯨ ꯆꯐꯨ ꯉꯥꯛꯇ ꯇꯥꯏ ꯑꯐꯕ ꯑꯣꯏꯗꯦ ꯁꯣꯐꯤꯒꯤꯁꯦ ꯆꯨꯡꯈꯥꯝꯁꯤꯡ ꯅꯨꯄꯥ ꯋꯦꯗꯅꯦꯁꯗꯦ ꯅꯨꯄꯤ ꯁꯟꯗꯦ ꯋꯦꯗꯅꯦꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯑꯗꯨꯁꯨ ꯆꯐꯨ ꯉꯥꯛꯇ ꯇꯥꯏ ꯑꯐꯕ ꯑꯣꯏꯗꯦ ꯅꯤꯡꯕꯦꯝꯆꯥ ꯔꯥꯁꯤꯅ ꯅꯨꯄꯥ ꯁꯤꯡꯍꯥ ꯅꯨꯄꯤ ꯃꯤꯅꯥ ꯔꯥꯁꯤꯒꯤꯁꯦ ꯅꯨꯄꯥꯅ ꯁꯤꯡꯍꯥ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯒ ꯅꯨꯄꯤꯅ ꯃꯤꯟꯅ ꯅꯨꯄꯥꯅ ꯁꯤꯡꯍꯥ ꯅꯨꯄꯤꯅ ꯃꯤꯟꯅ ꯑꯣꯀꯦ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯁꯨꯝ ꯄꯛꯅꯕ ꯑꯣꯏꯀꯣ
then Ruzi Nupa Wednesday Nupi Sunday Wednesday Thursday Friday Saturday Sunday Safu ngak tai ngoba maisna Monday ne haise Monday kari go iduna do habiro Pauni Poria amuku so hairo yai papa kuman Nupa na Thursday Nupi na Saturday Thursday Friday Saturday Siso rasi pakna dragdi apaboi diko Blackpink moment Nupa da Singha rasi thangja pokase kai maikai chanage maikai chanabagi do ai kanoda blog am samjakramne dudam tang yengbiragadi am nuaijagani ko adumade ai dona blog samjakramne rasi gi matung ina maikai chanaba maikai yana amtang thibiyo Kalpana Devi Nupa na Karkat Nupi na Brisik Nupa na Karkat Nupi na Brisik ko Chanai Babina Khuraijam aigi comment pa biraktre kaka hojik thengnar sina ahan mani ko amugi biro kangembam Vicky Singh kaka do aigi do pakna bro Vicky gi kano to kawre ne mo magi mathakte iba kano to ma mathakte legere amtaki ibiro okay kangembam Vicky lere Morang Them Kalpana Nupana Wednesday Nupigina Tuesday aduso khabai tai aduga mapungaina rasida pakna dragadi afaboide pakna ragadi am phagani Waikom Sarita Devi Nupagina Wednesday Nupigina Thursday adu pai Jasmine Soibam Kaka Nupi Wednesday Nupa Thursday Wednesday aduso afaboide rasi pakna dragadi afaboide ko khabai taba makhaisingche rasi pakna ragadi khra phabane pakna dragadi kya phaboide Jasmine Soibam sim haire Ronen Nepram Nupana Thangja Nupina Nomaijing Thangja Nomai Pai Kaina Ngaktane Adi am phabore rasi manam sam pare Sagol Sem Mention Singh Nupana Mes Nupina Singha Mes Singha ko Mes Singha si kitang Paknaba oide Kanem nu progetana ai kena to sem ai pham de sem jagi khong chin na bagi ko tang wang na pham jagi do bo ro biro me ngat min tang do jage stand jim to sem jagi okay sum aina makha pham nuai gadra hena ngai famamdaba ado hojik sum khongje narakpagi amuk change tawjabane mi sigi dum ngakpigani sum makha sata jarage ko ikamendo ka jarake kayo kra Sogol Sem mention ka kre Tongbram James kai gi sem ta hairo amki biro James ki se taja hibam Nupa na Sunday Nupi na Monday apaboy Ningui Gangmei ka message ka pigre Sanahal Loitongbam Nupa na Thursday aduga Nupi na Sunday Thursday Friday Saturday Sunday apaboy Ruzi Nupa ki Wednesday Nupi ki Sunday Wednesday Thursday Friday Saturday Sunday apaboy de Jasmine Soibam kaka aigi pabiro Jasmine Soibam ki se amadi pa khrabra padebra angtang ibiro Agrojam Monalisa
ꯁꯤꯡꯍ ꯔꯥꯁꯤ ꯉꯥꯛꯇ ꯑꯣꯏꯕꯁꯦ ꯐꯩ ꯔꯥꯁꯤ ꯃꯥꯟꯅꯕ ꯄꯛꯅꯩ ꯐꯩ ꯔꯕꯤ ꯊꯣꯛꯆꯣꯝ ꯃꯩꯇꯩ ꯀꯀꯥ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯐ꯭ꯔꯥꯏꯗꯦꯗꯤ ꯆꯥꯟꯅꯗꯕ꯭ꯔꯣ ꯈꯤꯇꯪ ꯆꯥꯟꯅꯕ ꯑꯣꯏꯗꯦꯀꯣ victory ꯀꯛꯆꯤꯡ ꯇꯥꯕꯝ ꯅꯨꯄꯥꯅ ꯕ꯭ꯔꯦꯁ ꯅꯨꯄꯤꯅ ꯇꯨꯜꯂꯥ ꯅꯨꯄꯥꯅ ꯕ꯭ꯔꯦꯁ ꯅꯨꯄꯤꯅ ꯇꯨꯜꯂꯥ ꯍꯥꯏꯕꯅꯦꯕꯀꯣ ꯕ꯭ꯔꯦꯁꯀ ꯇꯨꯜꯂꯒꯁꯦ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯄꯛꯅꯕ ꯑꯣꯏ ꯃꯦꯗꯤꯌꯝꯗ ꯑꯗꯨꯒ ꯀꯥꯏ ꯌꯧꯈ꯭ꯔꯦ ꯌꯥꯏꯐꯕ ꯈꯨꯃꯟ ꯅꯨꯄꯥꯅ ꯙꯅꯨ ꯅꯨꯄꯤꯅ ꯃꯤꯟꯅ ꯅꯨꯄꯥꯅ ꯙꯅꯨ ꯅꯨꯄꯤꯅ ꯃꯤꯟꯅ ꯄꯛꯅꯩ ꯑꯣꯀꯦ ꯑꯗꯨꯒ ꯋꯥꯏꯈꯣꯝ ꯁꯔꯤꯇꯥ ꯅꯨꯄꯥꯒꯤꯅ ꯁꯤꯡꯍ ꯔꯥꯁꯤ ꯅꯨꯄꯤꯒꯤꯅ ꯃꯤꯊꯨꯟ ꯑꯗꯨꯒ ꯅꯨꯄꯥꯅ ꯋꯦꯗꯅꯁꯗꯦ ꯅꯨꯄꯤꯅ ꯊꯔꯁꯗꯦ ꯅꯨꯃꯤꯠ ꯑꯃ ꯐꯔꯦ ꯑꯗꯨꯒ ꯔꯥꯁꯤꯁꯦ ꯁꯤꯡꯍꯒ ꯃꯤꯊꯨꯟꯒ ꯔꯥꯁꯤꯁꯨ ꯅꯨꯃꯤꯠꯁꯨ ꯂꯣꯏꯅ ꯄꯛꯅꯕ ꯑꯣꯏꯔꯦꯀꯣ ꯁꯔꯤꯇꯥꯒꯤꯁꯦ ꯌꯥꯝ ꯐꯔꯦ ꯔꯣꯅꯦꯜ ꯁꯤꯡꯍ ꯅꯨꯄꯥꯅ ꯁꯒꯣꯜꯁꯦꯟ ꯅꯨꯄꯤꯅ ꯏꯔꯥꯏ ꯑꯗꯨꯁꯨ ꯑꯐꯕ ꯑꯣꯏ ꯄ꯭ꯔꯦꯃꯥꯟꯗ ꯋꯥ ꯑꯣꯀꯦ ꯂꯥꯏꯒ ꯃꯤꯅꯥꯏꯒꯗꯤ ꯀꯔꯤ ꯑꯀꯥꯏꯕ ꯂꯩ ꯊꯣꯏꯗꯣꯛꯅ ꯀꯥꯏꯗꯦ ꯅꯤꯡꯊꯧꯖꯝ ꯗꯦꯕꯗꯥꯁ ꯀꯀꯥ ꯅꯨꯄꯥꯅ ꯙꯅꯨ ꯅꯨꯄꯤꯅ ꯃꯤꯟꯅ ꯑꯗꯨꯒ ꯅꯨꯄꯥꯅ ꯁꯟꯗꯦ ꯅꯨꯄꯤꯅ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯇꯨꯃ ꯈꯤꯇꯪ ꯄꯛꯅꯗ꯭ꯔꯦ ꯑꯗꯨꯒ ꯔꯥꯁꯤ ꯌꯦꯡꯁꯦ ꯙꯅꯨꯒ ꯃꯤꯟꯅꯒ ꯔꯥꯁꯤ ꯄꯛꯅꯕꯅꯤꯅ ꯊꯣꯏꯗꯣꯛꯅ ꯀꯥꯏꯔꯣꯏꯀꯣ ꯑꯣꯀꯦ ꯑꯗꯒꯤ ꯇꯣꯡꯕ꯭ꯔꯝ ꯖꯦꯝꯁ ꯐ꯭ꯔꯥꯏꯗꯦ ꯅꯨꯄꯥꯒꯤꯅ ꯁꯟꯗꯦ ꯑꯐꯕ ꯑꯣꯏ ꯌꯨꯝꯅꯥꯝ ꯏꯁꯇꯦꯂꯤꯟ ꯃꯦꯁꯦꯁ ꯀꯛꯈ꯭ꯔꯦ ꯁꯅꯥ ꯌꯥꯏꯃ ꯂꯥꯏꯈꯨꯔꯥꯝ ꯅꯨꯄꯥꯅ ꯊꯥꯡꯖ ꯅꯨꯄꯤꯅ ꯏꯔꯥꯏ ꯅꯨꯄꯥꯅ ꯊꯥꯡꯖ ꯅꯨꯄꯤꯅ ꯏꯔꯥꯏ ꯊꯥꯡꯖ ꯑꯗꯒꯤ ꯅꯨꯄꯥ ꯀꯩꯅ꯭ꯌꯥ ꯅꯨꯄꯤ ꯀꯔꯀꯠ ꯀꯟꯌꯥ ꯅꯨꯃꯤꯠ ꯔꯥꯁꯤꯁꯤꯃ ꯄꯛꯅꯩꯀꯣ ꯁꯅꯥꯌꯥꯏꯃ ꯂꯥꯏꯈꯨꯔꯥꯝꯒꯤꯁꯦ ꯑꯗꯨꯒ ꯌꯨꯝꯅꯥꯝ ꯏꯁꯇꯦꯂꯤꯟ ꯐ꯭ꯔꯥꯏꯗꯦꯒ ꯁꯟꯗꯦꯒ ꯆꯥꯟꯅꯕ꯭ꯔꯣ ꯅꯨꯄꯥꯒꯤ ꯀꯔꯝꯕꯅꯣ ꯈꯪꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯇꯦꯜꯁꯤꯡ ꯇꯤꯚꯤ ꯅꯨꯄꯥꯅ ꯀꯟꯌꯥ ꯅꯨꯄꯤꯅ ꯃꯦꯁ ꯅꯨꯄꯥꯅ ꯀꯟꯌꯥ ꯅꯨꯄꯤꯅ ꯃꯦꯁ ꯔꯥꯁꯤ ꯄꯛꯅꯗꯦ ꯑꯗꯨꯃ ꯌꯥꯏꯐꯕ ꯈꯨꯃꯟ ꯃꯄꯣꯛ ꯅꯨꯃꯤꯠꯁꯨ ꯄꯨꯟꯕ ꯔꯥꯁꯤꯁꯨ ꯄꯨꯟꯕꯁꯦ ꯐꯕ꯭ꯔꯣ ꯔꯥꯁꯤ ꯄꯨꯟꯕꯒꯤꯗꯤ ꯐꯩ ꯑꯗꯨ ꯃꯄꯣꯛ ꯅꯨꯃꯤꯠꯇꯤ ꯑꯐꯕ ꯑꯣꯏꯗꯦꯀꯣ ꯁꯣꯅꯤꯌꯥ ꯃꯣꯏꯔꯥꯡꯊꯦꯝ ꯅꯨꯄꯥꯅ ꯁꯤꯡꯍ ꯅꯨꯄꯤꯅ ꯃꯤꯟꯅ ꯁꯤꯡꯍ ꯃꯤꯟꯅ ꯑꯁꯤꯁꯨ ꯌꯥꯝ ꯀꯟꯅ ꯄꯛꯅꯕꯗꯤ ꯑꯣꯏꯗꯤ ꯈꯔ ꯄꯛꯅꯩ ꯑꯗꯒꯤ ꯁꯣꯅꯤꯌꯥ ꯗꯦꯕꯂꯥ ꯀꯣꯟꯊꯧꯖꯝ ꯁꯥꯔ ꯅꯨꯄꯥꯅ ꯃꯟꯗꯦ ꯅꯨꯄꯤꯅ ꯇ꯭ꯋꯤꯁꯗꯦ ꯑꯐꯕ ꯑꯣꯏ ꯔꯣꯁꯟ ꯁꯤꯡꯍ ꯇꯥꯃꯣ ꯅꯨꯄꯥꯒꯤꯅ ꯁꯇꯔꯗꯦ ꯑꯩꯇꯩ ꯔꯥꯁꯤꯅ ꯇꯨꯜꯂꯥ ꯑꯗꯨꯒ ꯅꯨꯄꯤꯒꯤꯅ ꯐ꯭ꯔꯥꯏꯗꯦ ꯔꯥꯁꯤ ꯃꯀꯔ ꯇꯨꯂꯥ ꯃꯀꯔ ꯔꯥꯁꯤ ꯄꯛꯅꯩ ꯀꯣ ꯑꯗꯨꯒ ꯅꯨꯃꯤꯠꯇꯤ ꯈꯤꯇꯪ ꯄꯛꯅꯕ ꯋꯥꯠꯂꯦ ꯑꯗꯨ ꯑꯣꯏꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯝ ꯐꯩ ꯔꯨꯄꯦꯁ ꯀꯨꯃꯥꯔ Rupesh Rajkumar, welcome back to my channel. Good evening, Tamo. Okay, good evening. Khangembam Vicky Singh, Kaka Aigido, Nupa Saturday, Nupi Thursday, Saturday, Sunday, Monday, Tuesday, Wednesday, Thursday. Apaboy, Vicky Gise, Ning Bemsa, Nupa Nami, Nupi Nalai, Pinalai, obviously Nupa Punsigandi, High System. Adu Sume. ꯑꯗꯨꯒ ꯅꯨꯄꯥꯅ ꯂꯥꯏ ꯇꯥꯕ ꯑꯣꯏꯔꯗꯤ ꯑꯃꯨꯛ ꯐꯩꯀꯣ ꯑꯟꯖꯂꯤ ꯁꯤꯡ ꯅꯨꯄꯥꯅ ꯊꯔꯁꯗꯦ ꯅꯨꯄꯤꯅ ꯐ꯭ꯔꯥꯏꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯐꯩ ꯇꯧꯔꯦꯝ ꯃꯦꯂꯣꯗꯤ ꯀꯥ ꯅꯨꯄꯥꯅ ꯀꯨꯝꯕ ꯅꯨꯄꯤꯅ ꯃꯤꯟꯅ ꯀꯨꯝꯕꯒ ꯃꯤꯟꯅꯒ ꯀꯨꯝꯕ ꯃꯤꯟꯅ ꯄꯛꯅꯕ ꯑꯣꯏꯗꯦꯀꯣ ꯑꯗꯒꯤ
Saturday nupina Monday, Saturday Sunday Monday. ꯑꯗꯨꯁꯨ ꯈꯔ ꯄꯛꯅꯕ ꯋꯥꯠꯂꯦ. ꯑꯟꯖꯨ ꯅꯤꯡꯊꯧꯖꯝ ꯅꯨꯄꯥꯅ Friday ꯅꯨꯄꯤꯅ Monday. Friday Monday, Friday Saturday Sunday Monday, Friday Saturday Sunday Monday. Okay, adusu apai. Yumnam Stalin nupana Friday nupina Sunday, Friday Saturday Sunday. Rasi paknadradi ade Yumnam Stalin gise. Nausa thodamsa aja aigi kalaga chatkre. Amuki biro nausa gise. Devrani Sapam nupa Saturday nupina Wednesday. Saturday Sunday Monday Tuesday Wednesday. Sapu ngada tai apaboide. Suresh Menglambam tamo kaurage yumjagisaga nupa nupina Saturday yumjagisa jonsen irai tangja. Pai apaboy. Aisa Sani Telsing Thoiba and Thoiba nupasu adagi Wednesday nupisu Wednesday numit manaba apaboide. M San Tuesday pokpa nupise tulara asi taba kari numit pokpa karamba asi nupada lebi paknagi. Question C Tuesday pokpa tulara si adu kitang sangani M sangasi ko ningui gangmai. Okay, nupana Wednesday nupina Saturday Wednesday Thursday Friday Saturday yai adum apaboy. This is yam lakre. Okay, Pusparani nupasu Monday nupisu Monday apaboide. Ras yai phabakuman pana hingsaba nupina mi tabse patabra phate. Bisolata kangi konjengbam nupana Sunday nupina Saturday apaboide. Sundar Kumbalambam Hemra Sendrembam lere hai kaka kai warino. Okay, acham mayam na hangpo wari sing kumane Sundar Kumbalambam nungaribo. Bises Kiran kari matangi title no sibo paknaba yengbagi ne sum hiram amada raside paknariba dagi numita paknariba asiguma yengising sida khwaidi maru urisi karamono haidu sum taksage na thamjarpane khangminase habagi. Okay, Pravin Sarangthem kakanupa Friday nupi Sunday, Friday Saturday Sunday apaboide. Then adagi Bijan Kuman kakanupana Tuesday nupina Friday, Tuesday Wednesday Thursday Friday. Yes, aduna this is apabore. Sinkham kaya ukre Singhara Singaktani Friday aduga nupina Sunday. Rasi manabu fai aduga Stalin gise numiti krapaknaba oideko. Yumnam Stalin Ibanis Singhara Singaktani nupa Friday nupina Sunday, Friday Saturday Sunday tang chana wale aduga rasidi dum paknai. Asa Devi Taret Nipan mada pokpase kari oige haibirao bisro kasu thodokpa akaiba leite adugidi agi pokpagi pungphamdagi makha poleko. Yai phaba changumbam. Okay, Hemras Sunday okay message amana ngore Hemras Sunday. Okay, Sunday Wednesday habiro nupa ki karamna habiro. Miss Rasi ngakta tabadi Rasi manaba fai nupana Wednesday nupina Friday Wednesday Thursday Friday tang pakna buat lego so
ꯑꯗꯨꯒ ꯅꯨꯄꯥ ꯁꯤꯡꯍ ꯅꯨꯄꯤ ꯀꯔꯀꯠ ꯁꯤꯡꯍ ꯀꯔꯀꯠ ꯀꯣ ꯁꯤꯡꯍ ꯀꯔꯀꯠꯁꯦ ꯁꯨꯝ ꯆꯥꯡ ꯑꯃꯗ ꯌꯥꯏ ꯑꯣꯀꯦ ꯅꯨꯄꯥꯅ ꯁꯦꯇꯔꯗꯦ ꯅꯨꯄꯤꯅ ꯐ꯭ꯔꯥꯏꯗꯦ ꯀꯃꯥꯏꯅ ꯌꯦꯡꯒꯅꯤ ꯑꯩ ꯀꯃꯟ ꯑꯣꯏꯅ ꯈꯔ ꯍꯥꯏꯖꯔꯛꯑꯒꯦ ꯃꯄꯨꯡ ꯑꯣꯏꯅ ꯅꯨꯃꯤꯠ ꯃꯥꯟꯅꯕꯁꯤꯃ ꯈ꯭ꯋꯥꯏꯗꯒꯤ ꯄꯛꯅꯗ꯭ꯔꯦ ꯍꯥꯏꯕꯁꯤꯃ ꯑꯩ ꯍꯥꯟꯅꯁꯨ ꯊꯝꯖꯈ꯭ꯔꯦ ꯑꯩꯒꯤ ꯕ꯭ꯂꯣꯛꯇ ꯑꯗꯒꯤ ꯂꯥꯏꯚ ꯈꯔꯁꯨ ꯑꯌꯥꯝꯕ ꯁꯨꯝ ꯊꯝꯖꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯔꯥꯁꯤ ꯃꯥꯟꯅꯕꯁꯤꯃꯗꯤ ꯌꯥꯝ ꯐꯩ ꯔꯥꯁꯤ ꯃꯥꯟꯅꯕꯁꯤꯃꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯩ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯃꯌꯥꯝꯁꯨ ꯁꯨꯝ ꯇꯥꯕꯤꯔꯣ ꯑꯗꯨꯒ ꯃꯄꯨꯡ ꯑꯣꯏꯅ ꯔꯥꯁꯤ ꯄꯛꯅꯔꯒꯁꯨ ꯅꯨꯃꯤꯠ ꯄꯛꯅꯗ꯭ꯔꯒꯗꯤ ꯃꯗꯨ ꯂꯩꯃꯤꯟꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕ ꯌꯨꯝꯕꯥꯜ ꯑꯃꯁꯨ ꯑꯣꯏꯕꯅꯤ ꯍꯥꯏꯕꯁꯤꯃ ꯁꯨꯝ ꯈꯪꯃꯤꯟꯅꯁꯤ ꯗꯦꯟ ꯑꯗꯨꯒ ꯑꯩ ꯃꯦꯁꯦꯖ ꯈꯔ ꯂꯧꯈꯠꯆꯒꯦ ꯃꯦꯅꯀꯥ ꯁꯣꯔꯥꯡꯕꯝ ꯅꯨꯄꯥ ꯁꯟꯗꯦ ꯃꯤꯊꯨꯟ ꯑꯗꯨꯒ ꯅꯨꯄꯤ ꯐ꯭ꯔꯥꯏꯗꯦ ꯃꯤꯊꯨꯟ ꯀꯩꯅꯥ ꯑꯗꯨꯃꯛ ꯄꯛꯅꯩꯀꯣ ꯂꯣꯏꯅ ꯒꯣꯕꯤꯟꯗꯥꯁ ꯇꯈꯦꯜ ꯁꯪꯕꯝ ꯒꯣꯕꯤꯟꯗꯥꯁ ꯑꯣꯀꯦ ꯅꯨꯄꯥꯅ ꯇꯨꯏꯁꯗꯦ ꯅꯨꯄꯤꯅ ꯁꯟꯗꯦ ꯇꯨꯏꯁꯗꯦ ꯋꯦꯅꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯌꯥꯝ ꯐꯩ ꯕꯤꯁꯦꯁ ꯀꯤꯔꯟ ꯍꯤꯡꯆꯥꯕꯒ ꯃꯤꯒ ꯅꯨꯄꯥ ꯅꯨꯄꯤ ꯇꯥꯕꯗꯨꯒꯤ ꯃꯈꯥ ꯄꯣꯟꯕꯅꯤꯀꯣ ꯑꯣꯀꯦ ꯈꯣꯡꯖꯝ ꯔꯣꯁꯅꯤ ꯅꯨꯄꯤ ꯁꯦꯇꯔꯗꯦ ꯅꯨꯄꯥ ꯐ꯭ꯔꯥꯏꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯐꯩ ꯔꯦꯃꯤ ꯉꯥꯉꯣꯝ ꯔꯦꯃꯤ ꯉꯥꯉꯣꯝꯁꯦ ꯅꯨꯄꯥꯅ ꯁꯦꯇꯔꯗꯦ ꯑꯗꯨꯒ ꯙꯅꯨ ꯅꯨꯄꯤꯅ ꯊꯔꯁꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯅꯁꯗꯦ ꯊꯔꯁꯗꯦ ꯁꯤꯃ ꯌꯥꯔꯦ ꯑꯗꯨꯒ ꯙꯅꯨꯒ ꯙꯅꯨꯒ ꯁꯤꯡꯍꯒ ꯙꯅꯨꯒ ꯁꯤꯡꯍꯒꯁꯦ ꯃꯌꯥꯏ ꯑꯣꯏꯅ ꯑꯗꯨꯝ ꯄꯛꯅꯩꯀꯣ ꯑꯗꯨꯒ ꯃꯦꯁꯦꯖ ꯌꯥꯝ ꯌꯥꯝꯃꯦ ꯀꯝꯕꯅ ꯅꯨꯄꯥꯅ ꯕꯦꯁꯤꯛ ꯑꯣꯏꯒꯅꯤ ꯑꯗꯒꯤ ꯄ꯭ꯔꯤꯌꯣꯕ꯭ꯔꯇ ꯋꯥꯍꯦꯡꯕꯝ ꯀꯃꯟ ꯑꯣꯏꯅ ꯁꯨꯝ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯅꯍꯥꯟ ꯑꯩꯅ ꯊꯝꯖꯈꯤꯕꯗꯣ ꯃꯄꯨꯡ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯅꯨꯃꯤꯠꯇ ꯌꯦꯡꯕꯗꯣ ꯑꯗꯨꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯁꯦ ꯅꯨꯃꯤꯠꯇ ꯌꯦꯡꯕꯁꯤꯃ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯔꯥꯁꯤꯁꯨ ꯌꯦꯡꯕꯤꯔꯅꯤ ꯔꯥꯁꯤꯗ ꯃꯃꯥꯡꯗ ꯑꯩꯅ ꯊꯝꯖꯈꯤꯕ ꯅꯨꯄꯥꯒꯤ ꯔꯥꯁꯤ ꯑꯁꯤ ꯑꯣꯏꯔꯒꯗꯤ ꯅꯨꯄꯤꯒꯤ ꯔꯥꯁꯤꯅ ꯁꯤ ꯄꯛꯅꯩ ꯀꯥꯏꯅ ꯍꯥꯏꯕꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯑꯗꯨꯃꯛ ꯈꯪꯃꯤꯟꯅꯕ ꯇꯉꯥꯏ ꯐꯗꯦ ꯑꯗꯨꯒ ꯅꯨꯃꯤꯠꯇꯗꯤ ꯄꯛꯅꯕ ꯐꯠꯇꯦ ꯑꯗꯨꯒ ꯔꯥꯁꯤꯗꯗꯤ ꯃꯥꯟꯅꯕꯁꯦ ꯔꯥꯁꯤ ꯃꯥꯟꯅꯕꯁꯤ ꯑꯗꯨꯃꯛ ꯄꯛꯅꯩ ꯍꯥꯏꯕꯁꯤꯃ ꯁꯨꯝ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ ꯊꯝꯖꯔꯤꯁꯦ ꯑꯗꯨꯅ ꯂꯥꯛꯏꯕ ꯀꯃꯦꯟꯁꯤꯡꯁꯦ ꯑꯩ ꯂꯣꯏꯅꯗꯤ ꯄꯥꯖꯔꯔꯣꯏꯒꯦ ꯉꯁꯤꯗꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯊꯤꯟꯗ ꯕ꯭ꯂꯣꯛ ꯑꯃ ꯊꯥꯒꯠꯄꯗꯨ ꯈꯤꯇꯪ ꯁꯥꯡꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯇꯥꯁꯨ ꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯤ ꯂꯣꯏꯅ ꯄꯥꯕ ꯅꯪꯉꯔꯣꯏꯒꯦ ꯍꯌꯦꯡ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯆꯗꯣꯏꯅꯤꯀꯣ ꯄꯨꯡꯈꯥꯏ ꯑꯃꯁꯨ ꯐꯥꯔꯕꯅꯤꯅ ꯑꯩ ꯌꯥꯝ ꯀꯟꯅ ꯁꯥꯡꯅꯗꯤ ꯇꯧꯖꯔꯣꯏꯒꯦ ꯑꯗꯨꯒ ꯀꯃꯦꯟꯁꯤ ꯂꯣꯏꯅ ꯄꯥꯕꯗꯤ ꯉꯝꯖꯔꯣꯏ ꯉꯁꯤꯒꯤꯗꯤ ꯋꯥꯔꯧꯕꯤꯔꯔꯣꯏ ꯁꯨꯝ ꯂꯥꯏꯐꯁꯦ ꯑꯩ ꯇꯦꯁ ꯑꯃ ꯇꯧꯕ ꯑꯣꯏꯅ ꯊꯥꯖꯔꯛꯄꯅꯤ ꯉꯁꯤꯗꯤ ꯑꯗꯨꯒ ꯑꯍꯦꯟꯕ ꯑꯗꯨꯃꯛ ꯃꯌꯥꯝꯒꯤ ꯍꯪꯕꯤꯅꯤꯡꯕ ꯀꯣꯏꯁꯟ ꯂꯩꯔꯒꯁꯨ ꯁꯨꯝ ꯑꯩꯒꯤ ꯏꯃꯦꯜꯗ ꯁꯨꯝ ꯍꯪꯕꯤꯔꯛꯑꯣ ꯌꯥꯏ ꯗꯦꯟ ꯑꯗꯨꯒ ꯋꯥꯆꯞ ꯅꯝꯕꯔ ꯁꯨꯝ ꯍꯪꯕꯤꯔꯛꯑꯣ ꯌꯥꯏ ꯑꯗꯨꯗ ꯁꯨꯝ ꯑꯩ ꯃꯌꯥꯝꯒꯤ ꯔꯤꯄ꯭ꯂꯥꯏꯗꯨ ꯃꯇꯝ ꯆꯥꯅ ꯆꯥꯅ ꯄꯤꯔꯛꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯈꯪꯕꯤꯅꯤꯡꯕ ꯂꯩꯕꯁꯤꯡ ꯍꯤꯔꯝꯁꯤꯡ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯈꯪꯕꯤꯅꯤꯡꯕ ꯂꯩꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯣ ꯁꯨꯝ ꯑꯩꯒꯤ ꯀꯩꯅꯣꯗ ꯋꯥꯆꯞ ꯅꯝꯕꯔꯗ ꯁꯨꯝ ꯂꯥꯛꯄꯤꯔꯣ ꯑꯩ ꯋꯥꯆꯞ ꯅꯝꯕꯔ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯏꯃꯦꯜꯗ ꯁꯨꯝ ꯑꯩ ꯀꯩꯅꯣꯗ ꯄꯤꯖꯔꯕꯅꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯂꯤꯡꯗ ꯁꯨꯝ ꯌꯥꯎꯖꯔꯕꯅꯤꯀꯣ ꯑꯗꯨꯒ
ꯐꯣꯟ ꯅꯝꯕꯔꯁꯨ ꯁꯨꯝ ꯌꯥꯎꯕꯨꯗꯤ ꯌꯥꯎꯔꯕꯅꯤ ꯂꯣꯏꯅ ꯑꯝꯇ ꯌꯦꯡꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯑꯩꯅ ꯊꯥꯒꯠꯆꯔꯤꯕ ꯕ꯭ꯂꯣꯛ ꯑꯃꯗ ꯍꯦꯛꯇ ꯆꯪꯉꯒ ꯁꯨꯝ ꯑꯗꯨꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯆꯪꯕꯤꯌꯣ ꯑꯗꯨꯗ ꯁꯨꯝ ꯐꯣꯟ ꯅꯝꯕꯔ ꯌꯥꯎꯔꯅꯤ ꯏꯃꯦꯜ ꯁꯨꯝ ꯌꯥꯎꯔꯕꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯌꯥꯝ ꯀꯨꯏꯅ ꯊꯥꯕ ꯉꯝꯖꯔꯣꯏꯒꯦ ꯋꯥꯔꯧꯕꯤꯔꯣꯏꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯤꯁꯤꯅꯦ ꯃꯌꯥꯝꯅ ꯍꯪꯕꯤꯅꯤꯡꯕ ꯑꯩꯅ ꯄꯥꯕ ꯅꯪꯍꯧꯗꯕ ꯌꯥꯎꯔꯒꯁꯨ ꯄꯨꯝꯅꯃꯛꯇꯨ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯁꯨꯝ ꯄꯨꯡꯈꯥꯏꯃꯨꯛꯈꯛꯅꯤ ꯑꯩꯅ ꯂꯥꯏꯚ ꯊꯥꯖꯔꯤꯁꯤ ꯉꯁꯥꯏꯃꯈꯩ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯅꯧꯅ ꯂꯥꯛꯄꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯇꯨꯡꯗ ꯌꯦꯡꯕꯤꯔꯛꯀꯗꯕ ꯈꯨꯗꯤꯡꯃꯛꯇꯨꯁꯨ ꯄꯤ ꯀꯦ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯉꯁꯤꯒꯤ ꯂꯥꯏꯚꯇꯤ ꯌꯥꯝ ꯀꯨꯏꯕ ꯌꯥꯗ꯭ꯔꯦ ꯋꯥꯔꯧꯕꯤꯔꯣꯏ ꯍꯌꯦꯡ ꯌꯥꯝ ꯈꯔ ꯁꯥꯡꯅ ꯃꯌꯥꯝꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯒꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯨꯝ ꯍꯪꯕꯤꯅꯤꯡꯕ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯍꯧꯗꯕꯁꯤꯡꯗꯣ ꯁꯨꯝ ꯏꯃꯦꯜꯗꯔ ꯋꯥꯆꯞꯇꯔ ꯁꯨꯝ ꯊꯥꯕꯤꯔꯛꯑꯣ ꯋꯥꯆꯞꯅꯗꯤ ꯈꯔ ꯊꯨꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯕ ꯌꯥꯒꯅꯤ ꯑꯗꯨꯝꯕ ꯁꯨꯝ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯤ ꯊꯝꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯀꯥꯏꯅꯔꯁꯤꯀꯣ ꯃꯪ ꯐꯔꯁꯦ ꯒꯨꯗ ꯅꯥꯏꯠ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ